Mireng tabiri bapuna pu han makta da taram noksari hojiki matamda iPhone asi second hand oirabasu mayamna yamna pamna leinari amasung leina bigda makta ingbiram batargadi masigi video asida iPhone asi second hand leiba matamda ikoina kari checking tharang lawgadagi amadi hairiba phone asi leiba bigda makta kari yengba mathau tabage haibna chimba singi matangda video ama pudun laksari video asi meng tabiriba singa video asibu loiba phawbutang yeng tabiyo adomna karigumba iPhone ama second hand leina bigda makta yengbiram bataragadi Leidringei gi mangoina na apan thonggi oiba physical damage khakta natana atopa polom kharasu ekoina mangjongna ni yengba darkar tai hariba polom sing adu kari no haiba asi khangnabai damakta ngasigi video asi loiba phawputang meng tabiyo ihan hanba maktada anomni yengbigadabasi phone adugi about section da changbiraga serial number adu copy tawbiraba matungda hariba copy tawbiraba serial number adu adomna Google da changduna serial number check tognabagi damakta leiriba website sing aduda changlaga check tawba matamda hariba phone asigi serial number sing asi chumlibra natragna chumdabra haibana chingba sing adu mangjongna yengthopigadabani amadi hariba website aduda yengba matamda adomgi phone adu valid oi natragan oide haibana chingba sing asi soidanamaki maduda uba phangbigani Ani subada mayamna maru oina yengbigadabasi iPhone gi damaktadi battery health asini battery health asi 80% gi mathakta leiba makai adumak sinaba yaba afaba battery health oiba phone oiri adubo hojiki matamda software gi matengna battery health asi su boost tawba yaba software tholakmana maram oirga battery health asi adomna boost tawba oiribra natragana oidabra haibadu section na yengbigadabani amadi authorized oiba dealer natragana masakhangma mioi khakta daginam leibigadab ahum subada adomna leigadoriba phone asida yauriba parts sing haibadi display natragana camera na chingba sing asi nauna sindokhraba parts sing oibra natragana hairiba sindokhraba parts sing adu genuine oiba Apple gi parts sing oibra haibadu yengnabagi damakta adomgi phone gi setting da serial number gi hek makha da yaubiriba parts haiba section aduda adomna genuine oiba parts ni natragana unknown haina thaba thengnabi bataragadi haiba parts sing adu sindokhraba amasung authorized oiba dealer dagi hapra natagana haptabra haibadu section na yengbigadabani Mari subada karigumba adomgi phone aduda yauriba display panel asi mamangda sinkiba natragana replace tawkhraba display panel oiba taragadi haiba display asigi brightness asi khara khazik adumak watkani amasung sengba quality da su hantana ugani maram aduna adomna mamangda iPhone sinabikiba leiba taragadi natragana adomgi khangna sanaba kanagumba amagi nakta phone leiba taragadi haiba display gi quality adusu ungtang changdamnaduna yengbiba yamna dangai fadabani Mga subada adomna leibigadoriba phone adugi mapan thonggi oiba scratch na chingba leibra natragana hairiba adomgi phone leigadoriba phone adugi mamaida karigumba temper glass na chingba napsan biram bataragadi hairiba temper glass na chingba sing adu lauthok piraga display da adumba scratch na chingba natragana atoppa makhal amatagi asoy angam leitabra haibasi section na yengbigadabani amadi camera na chingbagi glass ta amasung charging port na chingba mafam singda amot ekai phatahudi na chingba changchenduna leiba amadi masida adomna loose oiba soyangam yaubra haibasi yamna munna section na yengbigadabani taruk suba amasung aroiba oina thamjagadoriba point asidi adomna leigadoriba phone adu karamba country dagi origin oibano haibadi iPhone asi hojiki matamda Dubai natragana atop country singi oiba unit singsu mafam asida adumak uba amasung singaba yabana maram oiraga mapalam dagi pusalaktuna sinaba iPhone Indian unit nataba gumba oiba taragadi hairiba unit adu karamba unit no Indian unit la natragana karamba lamdagi porakno haibatu section na yengbiga dabni amadi karigumba adomna leigadoriba phone adugi mamangda paibiramiba mapu natragana mioi aduna leirakkhibagi bill na chingba leiba taragadi hairiba bill singsu lausanbada adumak adomgi damakta kanaba oigani Masini ngasigi oinadi iPhone ama second hand leinabagi damakta yengbiramba taragadi kari checking thorang lawgani amasung yengsingani haibadugi matangda semjaba video loinana adomgi darkar oiba amasung adomna masak khangba miyoidagi leinabagi damakta yengbiramba taragadi iPhone gi condition adugi matungina second hand oiba taragasu iPhone haiba phone asi leibada sinaba adumak yaba matam asida adumak su mayamna pamna sinariba phone sing manungda amani Tungdasu asigumlaba polam kya gi matangda nungairaba amadi kanaraba video kya yengbinabagi damakta channel asibu subscribe tawsinbiramo amadi video asibu like tawsinbiramo masigi oinadi video asi matang asida losinjari tungda nauba video amada amuk thengnarasi